Mamata Didi o Didi Haina Karemnakhiba Prime Minister bu Karigidamak Disqualified Touroidouriba no Trinamool Matam kuirabagi tungda Congress ki lusingba Rahul Gandhi na haikhiba wafam ama bu puthokduna criminal defamation case panduna mahakpu chahi ani jail da thambagi sentence pibada natana MP gi membership tagi disqualify phawba tawkhiba dugi yenglaga Bengal gi ruling party oiriba Trinamool Congress ke maikai dagi phongdorokpada Prime Minister Narendra Modi na Mikhal gi matamda Trinamool Congress ki Supremo Mamata Banerjee ge ikai ningai oiba mawongda Didi o Didi haiba wahi sisinaduna wa ngangkhiba dugi damakta de Prime Minister Modi bu disqualify tawpham thoktabra haiba wafam phongdorokre Masida natana laibak asigi law da double standard karigi oigadoribano haiba wahang su hanglakre Masida natana Bengal gi Chief Minister Mamata Banerjee ge nephew oiriba Abhishek Banerjee na phongdokhibada mahangna hojik adhikari gi mayokta case file ama thangatlaga nei Adhikari na schedule caste ki minister amage mayokta ngangkhiba wangangsing adugidamak tha asigi manungda mahaki mathakta case file tawgani haiba wafam phongdorokre Abhishek Banerjee na ngahan paumi singa unaba madahai Bengal gi assembly election mamangda Mikhal ga mari lainana ngangba wafam amada laibak asigi Prime Minister Narendra Modi na Mamata Banerjee bu hawdong kawbagi mawongda Didi o Didi haina ikaiba piduna ngangkhiba du taseng namak Mamata Banerjee bu ikaiba pibane mahakta natana laibak asigi nupi oibising bu ikaiba pibaga manai haiba wafam su phongdokhe mahakna makata na hai state asigi Chief Minister bu hawdong da kawbagi mawongda Didi o Didi haina kawduna ikaiba pikhiba dugi damak Prime Minister bu mahakki membership tagi disqualify tawroidabagi maram laibra Karigidamak hawjik phawba mahakpu MP membership tagi cancel tawdribano mahakna nupi oibigi ikai khumnababu thawaidana ikaiba pikhibani hainasu Abhishek na paumiga unabadu da phongdokhe Abhishek na makata na pikhiba warol amada hai Bengal gi opposition gi leader oiriba Suvendu adhikari na state asige mamang sahida schedule caste ki Trinamool ge lawmaker amada fajadaba londa sing sizinakhe mamang sahigi November thada adhikari na Twitter da thagalakpa video amada Trinamool gi MLA Devnath Hansta amade minister Virva Hansta makhoide mahaki makhong makhada leiba pikliba ngangsingumani haiba wafam phongdokhiba leikhe Modi o Modi haiba wahi haibada OBC gi thamoi soklaba Rahul Gandhi buna chahi ani fadok pirabade Karigidamak Bengal gi opposition leader adubu jail da chahi ani thamloidoribano haina Banerjee na makha takhe lo haibasi nakhoi gi damak tongan ba ama leibra maramde mahak masama Trinamool Congress ki mine maramaduna mahaki damak lo ama tongana sembra Masigi maramna nahangna BJP ama oibagi rahaiba wafam singsu mahangna makata na hangkhe haujiksu mahangna legal cell da achouba wahang ama hangba pamle maruwaina Surat Court ta judgment oiriba practice tawriba lawyer singda hangningli ba wahangde makhoibu BJP na khulai ama oina sizinarabra haiba sine maramasina mahangna court ta petition file ama tawgani haina Banerjee na adhikari na makata na phongdokhe West Bengal gi Trinamool Congress na Rahul Gandhi gi mathakta defamation case ka mari lainana disqualification tawkhiba wathok adu amuganna khana nainaba pamle